Makada channel sigi maiki di miyam punong putarang ukchabugulana ni kogno na khuramjari amadi ngasi phone ki ba pausi singdagi maruba headline sing amadi maruba paw sing puduna lakchari tabisi Sangai Festival stall famba kya khulangkha kaudaba yawnari IDP singna Sangai Festival gi mayok the rally chatkre November 13 fawa protest tawna ba lep nakre maruba paw robisi Sangai Festival stall famba kya khulangkha kaudaba yawnari Jahi ani makai halaklaba irang asina sokolaba IDP singi akan ba khongjang amasung boycott marakta Manipur gi Governor Ajoy Kumar Balan hogdokraba Manipur Sangai Festival 2025 ki ngasi nini chanban numit phawada main venue oriba hapta kangjibungna mi yengba lagnari stall phamliba sing posit phabadi lairadna khulangkha kaudaba phawba yawnari IDP internally displaced person sing amasung kokomi yawna miyam changsin ki bu khongjang aduna maram oiraga festival Pangthok liba hapta kangjibungi akoiba mafam punamakta security na kurak hangdaba makai akanba mawngda ngak senbagi thabak lawkhatli State ki Tourism Department asinba festival asigi main venue oiba hapta kangjibungda punna stall chatruk lom sem saraga thamli madugi manungda food stall amadi commercial stall sing amadi government ki department ki oiba stall sing yauri tha asigi kunthra fawa chathagadaba festival asigi ngasi nini chanban numit fawa government ki stall sing yauraga punna stall chamaga tara rom family masigi manungda food stall yankhai ga nithoi amasung commercial stall kunthra ga homdoi yauri stall family ba singsu miyam hupna yengba laknadaba maramna makhoigi yoliba chanabagi polam sing amade atai sing item sing asi khulangkha fawba kaudaba yauri makha tana asum chatharaklabadi pot sitloidra haibagi chingnaba pokna hauri festival asida hangliba stall sing asigidamak mari leinaba department na lupa tara lising tara dagi hauna senfam lauri haideba senfam sing asi ngasi fawba hanjanbadi lairadana manglagani haibagi wakal poknari festival asibu boycott tawduna tongan ba khongjing changsinduna leiriba maramna miyam gisu khandaba yade amadi kari tawdage haiba khanfam khangdaba kayasu stall famliba singi marakta fongdoknarakle mamangda pangthok khiba Manipur Sangai Festival food stall singda aduki matik pot yonba ngamki handaki asitadi famdaba na pharamgadra haibagi wakal su fawdaba dinate haiba wafam su stall famliba amana fongdorakli Masi festival asigi neni chanba numit ki pung taruk lom taba fawda ticket chahum ga taruk lom di yon ki hairi aduga ngarang ahoba numit ticket chahum ga yankhai mathoi yon ki hairi nakal amarom da IDP sing Sangai Festival gi mayok to rally chat khare November 13 fawa protest tawna ba lep na khare Lengak na ngami matagom Sangai Festival pangthok pagi mayok ta kwakta da IDP sing akan ba khongjing changsin bada RAF amadi State Force yauna IDP singi haurakfum oiriba Chuchampur tamna changsinaba honabada kokta Turen banda thattuna thamki tungda security force ka wari sanaraba tungda phagak chaw ikai fawa rally chatki November 13 fawa protest tawna ferep laukre Chuchampur More amadi Kangpokpi romgi kumja 2023 gi me 3 dagi Manipur haurakki ba Kangrup ki irang maram oiraga mayum makai thadoktuna lanjen naraklaba tongan ba relief camp sing da changjafam lawduna leiriba IDP sing asi ayuk pung 13 rom tabadagi kokta ge sericulture farm da saba fabricated house mamangda wakat mifam ama famlaba tungda nungthil pung 2 rom tabadagi RP government na Sangai Festival pangthokpa yaningde ekoi yumda hanjilhalu national highway ani free oina chatlalu long live Manipur haiba kholaw lawduna Chuchampur tamna changsinaba honabada kwakta turen banda masing yamlaba security force na thattuna thamkhibani Chuchampur da leiba maitai lup mangana saba Chuchampur maitai United Committee co-convener ningthaujam na hai Hauzik pangthok leba Sangai Festival asi IDP amata saruk yaroi haina lengak ta khangan khiba leire Sangai Festival pangthok libanina Manipur da ingchikpa phibam leire haibani lanjen na dun relief camp da changjafam lawduna leiriba IDP sing awaba kaya khangliba si lengak na thairaga thambiri mayum da hanjinba ngamdri national highway ani free oina chatpa ngamdri Chuchampur More amadi Kangpokpi da lanjen na duna leiriba IDP sing pullaga makha tana akan bu khongjing changsinaba sem sari haiki khongjang changsinbagi paw phangbadagi kokomi gi convener Akoijam athauban luchingba CSO team ama laklaga kwakta gi prefabricated house da leba community hall da
IDP singa pullaga mifam ama pangthokpaga loinana November 13 haibadi sangai festival oina protest tawbaga loinana sangai festival loiraba matungdagi miyam tanaraga makhal makha kayagi hena akanba khomsang sinaba thabak lokhatpaga ga loinana miyam khudingmakna mateng pangbinaba appeal tawki sangai festival pangthokpagi mayokta ningthokong moirang lamkai phubala amadi nambolna chingba mafam kayagi IDP singsu wakat mifam phamki Sairak asida nakal amaromda separate administration phanganaba KHRC na KUKI MLA tara fam thadoknaba haikre KUKI jo singa taliba separate administration gi demand asi phanganaba pressure piba oina KUKI MLA tara da KHRC KUKI Human Rights Council na MLA oibadagi resign tangonaba haikre KHRC na ngasi thokpa cherol amada MLA laptop hapkip namchakigen Kimnio Haukip Haksing Buzagin Balte Lali Yamang Khaute Chinglu Thang Mulan Paulelan Haukip Ngursarlur Sanate Lemjamang Haukip Amasung Haukholet Kibjena Chap Chaba Mayek Siengba Firep Ama Lawadabani Hairi Manipurda ing 2023 gi May 3 tagi haurakhiba irang asigi ngasi phawba KUKI jo MLA singna Biren singa pau phawna duna lakli hairi KHRC na makhata na KUKI jo MLA singna makhata na MLA oiduna leiba asina miyamda aranba paujel ama pire maram aduna separate administration ama thamba yana bagidama KUKI jo MLA singna MLA oibadagi tokadabni KUKI jogi miyamna thabak oina utpa pami wa ngangdun leiba pamde hairi thokiba irang asi KUKI jo singda misi mina kaya yauki amasung mi kaya leifam leitana leiribani hawjiksu awawa amasung asokpa adu koktana leiribani ing 2023 dagi hawraga KUKI amasung maitai anigi tokhai tukhaina leinarakli maram aduna political gi wadep ama launa bagidamak MLA singna thaudang lei hairi KHRC gi matungna KUKI jo gi MLA sing resign tawba asimak asina KUKI jogi marakta hena mapangal kanba amata oiba puraktuna separate administration gi demand asida hena kansin mangamgani MLA sing miyam gi interest mang thagadabani makoina lawrakpa philep adu miyam gi paukhum pigadawribani haina KHRC gi cherol asina makhatan hairi masini ngasi nongmagi maru oiba headline sing amade maru oiba pausing tabiribasing bo amuk khurumjari amadi channel asibu nungsibiduna like share amadi subscribe toba kaubiganu haibaga loina na matang swaida tension jari